ꯑꯍꯥꯟꯕꯃꯛꯇꯗ Manipuri Audio Book ki maikaidagi pumnamakpu taramna okjari. Audio Book asina Class 12 ki Manipuri textbook ta yauba Professor H. NANDAKUMAR SHARMA na iba wareng BIGYAN AMADI MIOIBA hairibasi puduna lakjari. Wareng asi haudringi mangoinana aibana wareng asigi maramda samlapna asumna hairi. Bigyan na chakulakpagi matungina miyoibana nungaina punsi leli chatningba mafamda thuna wadana chatpa ngamle. Radio da arap-arapadagi ipaw na chingba taba phangle. Malemgi mafam kaya thaudok wathok kaya television da uba phangle. Layingbagi thauram chaukhallaktuna laina tinadagi sibagi chang yamna hantharakle. Atom Computer na chingbana miyoibagi kanaba angakpa phangna taurare adubu bigyan bullana sizinabada amang ata sathina thoktabadi natte. Masi khangna chatnarabati malem asi swargadagi hena nungaiba mafam oiragani. Hauzik laubirasi wareng bigyan amadi miyoiba. Miyoiba wakhal khanba ngamba jibani. Aikoina aikoigi akoibada leiriba amadi mahausa asi mamuttana khangningba poi. Paring chumna khangnaba hotnabada changyeng kaya tawduna sagaliba wakhalonsing adu chumi natraga lali hainaba hotnaba si bigyanni. Masidagi bigyan asi mayai oiba juktagi 18 suba satabdigi anganba matam phawbada natural philosophy haina khangnarami. Benjamin Franklin na asumna hairami, man is a tool-making animal. Miyoibana hingdanabagidamagta kutsu kutlay saba tangay pati. Matamgi matungina hena phaba amadi ningthizaraba kutsu kutlay saduna miyoibana nungay na hingnaba amadi sabyatagi kumang sauksinhannaba hotnari. Masida bigyan na yamna maruoiba saruk amalawri. Bigyan di changyengni Bigyan gi changyeng na wakhalon amadi thajanabi singbu achum maran khandokpada maruoiba thodang lawi. Miyoibagi mapa mapugi pari puri oiramba Homo erectus haujiktagi chahi lakh 10 rongi mamangda Africa amadi atay lebaksingda leirami. Makhoina nungna saba singjangumba sizinarambagi khudam phangi. Chahi lakh 3 rongi mamangda Chinada leiramba Homo erectus, Peking man haina khangnaba aduna mai ihan hana sizinarami. Homo sapiens haina khangnaba miyoiba ikhoiga khwaidagi naknaba pari puri singna akanba nungna yamna nana saba khutlaising sizinaki. Bigyan gi matengdagi hingbada changdaba yadraba hiramsing lamgi pak chawba onnaba pambai amadi madugi khujing Pochai amadi chana thaknabagi arumba onaba khutlai. Matam khangnaba khutlai sing miyoibana puthorakhi. Masidagi Kristana pokadaba chahi lising ahumrom watlingaida China, Tigris, Indus amasung Nile turengi torbangi tampaksingda miyoibagi sabyata asi haurakhi. Bigyangi niyam amadi wakhalondagi dharma, rajniti amadi miyamgi chatnabi na chingbada ahongba kanna lakibasi Europe da Renaissance ki matam 13 suba satabdi adwaidagi haukre. Copernicus na numit na mayayda leiraga atay grahasingna numitpu koiba wakhalon heliocentric theory putoklakpa matamda angamathaw dharmagi luchingba amadi miyamna hana thajanaramba Malemna mayayda leibagi wakhalon geocentric theory ki mayokta leibana Copernicus awaphamda taki. Galileo Galilei na mahaki telescope ki mategna atiyada yengduna tawba changyengsingdagi Copernicus na thamlamba wafamsing adu chummi haina utki. Masigidamakta Galileo bu angambasingna bichar tawki amadi Mahakna haiba wafamsing miyamgi mamangda lale haina haizahanpata natana kaisum sangda thamduna bigyangi thijin khochinba pumnamak lephanki. Bigyana miyoiba amadi samajda ithil pibasi Europe da 18 suba satabdida yamna wangba thak yaurakhi. Masigi maramdi
ꯕꯤꯒ꯭ꯌꯥꯟꯅ ꯃꯤꯑꯣꯏꯕꯕꯨ ꯑꯅꯥ-ꯑꯌꯦꯛ, ꯑꯋꯥꯕ ꯄꯣꯠꯂꯨꯝꯁꯤꯡꯗꯒꯤ ꯍꯟꯊꯍꯟꯕꯇ ꯅꯠꯇꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯊꯨꯅ ꯑꯃꯗꯤ ꯅꯤꯡꯊꯤꯖꯅ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯒꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯒ꯭ꯌꯥꯟ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯁꯃꯥꯖꯗ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯟꯕ ꯍꯧꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯒ꯭ꯌꯥꯟ ꯑꯃꯗꯤ ꯂꯧꯁꯤꯡꯅ ꯁꯚ꯭ꯌꯇꯥ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯂꯧꯔꯕꯁꯨ, ꯕꯤꯒ꯭ꯌꯥꯟꯕꯨ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯁꯚ꯭ꯌꯇꯥꯕꯨ ꯈꯨꯃꯥꯡ ꯊꯨꯅ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯤꯒ꯭ꯌꯥꯟꯅ ꯑꯟꯙꯕꯤꯁ꯭ꯋꯥꯁ, ꯑꯄꯪ ꯊꯥꯖꯒꯤ ꯀꯨꯌꯣꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯛꯈꯤ꯫ 14ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯑꯊꯦꯡꯕꯗ ꯃꯇꯝ ꯈꯪꯅꯕ ꯃꯦꯀꯥꯅꯤꯀꯦꯜ ꯀ꯭ꯂꯣꯛ (ꯘꯔꯤ) ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯁꯃꯥꯖꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯇꯝ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯈꯤ꯫ ꯏꯪ ꯁꯣꯛ 1950ꯗ ꯖꯔꯃꯟꯗ ꯖꯣꯍꯟ ꯒꯨꯇꯦꯟꯕꯔꯒꯅ ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯆꯤꯟ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟꯕ ꯊꯨꯡꯅ ꯑꯅꯝꯕ ꯂꯥꯏꯔꯤꯛ ꯐꯣꯡꯂꯛꯇꯨꯅ ꯙꯔꯃ, ꯔꯥꯖꯅꯤꯇꯤ, ꯕꯤꯒ꯭ꯌꯥꯟꯅꯆꯤꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯂꯧꯁꯤꯡ ꯁꯟꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯁꯤꯟ, ꯃꯦꯔꯤꯅꯔ ꯀꯝꯄꯥꯁ ꯑꯃꯗꯤ ꯒꯟ ꯄꯥꯎꯗꯔ, ꯅꯣꯡꯃꯩ ꯍꯤꯗꯥꯛ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯅꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯍꯟꯕ, ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯂꯂꯣꯟ-ꯏꯇꯤꯛ ꯇꯧꯕ ꯑꯃꯗꯤ ꯂꯥꯜꯒꯤ ꯂꯥꯂꯣꯡꯅꯆꯤꯡꯕꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤ ꯍꯥꯏꯅ ꯐ꯭ꯔꯦꯟꯁꯤꯁ ꯕꯦꯀꯟꯅ ꯃꯠ ꯄꯤꯔꯝꯃꯤ꯫ ꯑꯥꯏꯖꯦꯛ ꯅ꯭ꯌꯨꯇꯟꯅ ꯃꯦꯀꯥꯅꯤꯛꯁ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯅꯤꯌꯝ ꯄꯨꯊꯣꯔꯛꯄꯗꯒꯤ ꯊꯥ, ꯒ꯭ꯔꯍꯁꯤꯡꯒꯤ ꯈꯣꯡꯆꯠ, ꯁꯃꯨꯗ꯭ꯔꯗ ꯖ꯭ꯋꯥꯔ ꯀꯥꯕ ꯑꯃꯗꯤ ꯄꯣꯠꯁꯤꯡꯒꯤ ꯈꯣꯡꯆꯠꯅꯆꯤꯡꯕ ꯅꯤꯡꯊꯤꯖꯅ ꯅꯩꯅꯕꯒꯤ ꯂꯝꯕꯤ ꯍꯥꯡꯈꯤ꯫ ꯌꯥꯝꯅ ꯁꯥꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯃꯍꯧꯁꯥꯒꯤ ꯅꯤꯌꯝꯁꯤꯡꯕꯨ ꯇꯥꯛꯇꯨꯅ ꯅ꯭ꯌꯨꯇꯟꯅ ꯏꯔꯝꯕ ꯄ꯭ꯔꯤꯟꯁꯤꯄꯤꯌꯥ ꯑꯁꯤ ꯂꯥꯒ꯭ꯔꯥꯟꯖꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯏ: "The greatest production of human mind." ꯃꯤꯑꯣꯏꯕꯕꯨ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯒꯤ ꯈꯔ ꯅꯥꯟꯊꯣꯛꯍꯟꯕꯁꯤ ꯖꯦꯝꯁ ꯋꯥꯠꯅ ꯁ꯭ꯇꯤꯝ ꯏꯟꯖꯤꯟ ꯄꯨꯊꯣꯛꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯜ ꯀꯔꯈꯥꯅꯥꯒꯤ ꯃꯦꯆꯤꯟꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯦꯟꯗ ꯁ꯭ꯇꯤꯝ ꯏꯟꯖꯤꯟ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯄꯨꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ꯫ ꯕꯤꯒ꯭ꯌꯥꯟꯅ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯕꯤꯖꯂꯤ (ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ) ꯄꯨꯊꯣꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯏꯀꯦꯜ ꯐꯦꯔꯥꯗꯦꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯥꯏꯅꯥꯃꯣ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯀꯥꯟꯅꯕ ꯄꯤꯔꯔꯦ꯫ ꯆꯠꯊꯣꯛ-ꯆꯠꯁꯤꯟ, ꯏ-ꯄꯥꯎ ꯊꯥꯗꯣꯛ-ꯊꯥꯖꯤꯟ, ꯀꯜ ꯀꯔꯈꯥꯅꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯚ꯭ꯌꯇꯥ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯃꯝꯕ ꯖꯨꯒ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯃꯍꯧꯁꯥꯒꯤ ꯅꯤꯌꯝꯁꯤꯡ ꯑꯁꯤ ꯈꯔ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯒ ꯇꯠꯅ-ꯊꯥꯅ ꯌꯥꯗ꯭ꯔꯕ ꯂꯝꯕꯤ ꯑꯅꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯃꯅ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯐꯤꯖꯤꯀꯦꯜ ꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯒꯤ ꯊꯧꯑꯣꯡ, ꯂꯥꯏꯐ ꯄ꯭ꯔꯣꯁꯦꯁ ꯅꯩꯅꯕ ꯑꯁꯤꯅꯤ꯫ ꯎ-ꯄꯥꯝꯕꯤ, ꯁꯥ, ꯎꯆꯦꯛ, ꯅꯥꯄꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯂꯦꯡꯂꯤ-ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯈꯜ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯦ, ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯂꯤꯕ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤꯒꯤ ꯂꯧꯁꯤꯡ ꯀꯥꯡꯂꯣꯟ꯫ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟ ꯕꯥꯏ ꯅꯦꯆꯔꯦꯜ ꯁꯤꯂꯦꯛꯁꯟ 17ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟꯅ ꯋꯥꯃꯥꯡ ꯌꯥꯟꯈꯤ꯫ ꯏꯪ ꯁꯣꯛ 1857ꯗ ꯗꯥꯔꯋꯤꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯆꯠꯂꯕ ꯂꯥꯏꯔꯤꯛ ꯗꯤ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯁ꯭ꯄꯦꯁꯤꯁ ꯐꯣꯡꯈꯤ꯫ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟ ꯕꯥꯏ ꯅꯦꯆꯔꯦꯜ ꯁꯤꯂꯦꯛꯁꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯤꯌꯥꯝ, ꯄꯟꯗꯤꯠꯅꯆꯤꯡꯕꯅ ꯕꯥꯏꯕꯜꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯔꯩ ꯌꯦꯠꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯃꯥꯁ ꯍꯛꯁꯂꯦꯅ ꯗꯥꯔꯋꯤꯟꯒꯤ ꯊꯤꯑꯣꯔꯤ ꯑꯁꯤ ꯄꯔꯤꯡ ꯆꯨꯝꯕ ꯕꯤꯒ꯭ꯌꯥꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯀꯟꯅ ꯇꯥꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟ ꯕꯥꯏ ꯅꯦꯆꯔꯦꯜ ꯁꯤꯂꯦꯛꯁꯟ 18ꯁꯨꯕ ꯁꯇꯥꯕꯗꯤꯒꯤ ꯕꯤꯒ꯭ꯌꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯏꯪ ꯁꯣꯛ 1858ꯗ ꯖꯦꯝꯁ ꯋꯥꯠꯁꯟ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯤꯁ ꯀ꯭ꯔꯤꯛꯅ ꯖꯤꯟꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕ DNA ꯒꯤ ꯗꯤꯑꯣꯛꯁꯤꯔꯥꯏꯕꯣꯅ꯭ꯌꯨꯀ꯭ꯂꯤꯛ ꯑꯦꯁꯤꯗꯀꯤ ꯁꯇ꯭ꯔꯛꯆꯔ ꯄꯨꯊꯣꯛꯈꯤꯕꯗꯒꯤ
Biotechnology amadi genetic engineering gi hiramsingda khumang yamna chawsillakhi. Genetic engineering na miyoibagi pari purida thangtharakpa laina kaya layengbada achouba thodang lawrakli. Taramapal suba satabdi ki loiramdaida Marconi na wireless telegraphy puthokibadagi malimgi mafam amadagi atopa mafam amada thuna pau thadok thajin tawbagi khudongchaba phanglarare amadi malimgi athapada leiba mafamsing asi amaga yamna naksinabagum tawrare. Ing sok 1958 Rusiana khutsemgi upagraha ama thagatuna malimda ihan hana koihankiba adudagi hauraduna haujikti khutsemgi upagraha na hiram kayada miyoibagi kanaba tawrare. Pau thadok thajin tawba television program sandokpa ising nungsitki phibam mangjongna khangdokpa lau singubagi lamsingi pak chawba matamgi matungina umang wamang khungang amadi sahar singi honglakliba phibam leibaki leihaugi phibam na chingba khangnaba hotnabada khutsengi upagraha na kanaba yamna pirare. Kunsuba satabdi gi bigyan amadi miyoibagi wakalda khwaidagi ahongba purakhibadi Einstein gi theory of relativity nani. Einstein na space amadi time asi tatna thana yadraba apunba saklon amada semgatki mahakna taklamba formula E is equal to mc square na E haibadi energy, m haibadi mass amadi c haibadi mangalgi ayangba. Atomdagi sakti pithoraknabagi lamjingpi ing sok 1992 gi December thada Enrico Fermi amadi magi kangbuna miyoibana control tawba ihan hanba nuclear reactor changyeng tawki. Masidagidi atomgi sakti asi bijli puthokpa anaba layengba amadi lau singubagi hiramsingda hainingai leitana kanaba pirare. Bigyan gi asigumlaba atomgi sakti na miyoibada khwaidagi laibak thiankibadi ing sok 1995 gi August thada malemgi anisuba lanjaw manungda Japan gi Hiroshima amadi Nagasaki sahar anida Amerikana atom bomb thadaduna miyoi lakh kayagi punsi manghankiba asini. Miyoibagi chawkat khongthangda hainingai leitana kanaraba bigyangi potlamsing amadi wakhalonbu lana sizinnarakpa si mangtakningai gi masakni. Malimgi sakti singna amatta oina punsinnaduna masi thingnaba hotnagadabani. Malimgi anisuba lanjaw manungda electronic computer puthorakpadagi computer si haujiki matamda hiram khudingmakta sizinnarare. Computer gi matengna luraba angkasing yamna thuna hothanba ngami. Engineering gi design sing drawing board ta leiriba aeroplane amadi missile singi afaba amadi phattaba computer gi matengna hana khangdokpa ngami. Guided missile singna chatkadaba lambi lamjingba kal karkhana gi machine sing control tawba ising nungsitki phibam mangjongna khanghanbada computer sizinari. Railway amadi aeroplane gi ticket reservation tawba satrang sanaba leibak amagi sel thungi phibam mangjongna khanghanaba hotnaba ahing nungthil naidana bank tagi sel lawthok lawsin tawbada computer na haingamdana kanaba pirare. Ana layengi hiramsingdasu computer sizinari asida natana mahi tamphamsing library na chingbadasu computer na kanaba piri. Asumna bigyan na medical science hidak langthak khusu khulai kaya puthoktuna luraba laina kaya irai laina phalle miyoibagi amadi jibagi punsi khangtapta mangwadagi irai laina kanba ngamle. Adubu bigyana puthokpa atomgi khutlai amadi Russia gi khutlai kayana mass destruction thokhanba asina malem asi jiba leitaba marubumi oirakpa yai. Masidagi kannaba jibabu nungsiba haiba wakhal asi bigyan hairabasingi mafamdasu pokhanduna nakal adomda wakhal khara chingsinduna bigyana puthogliba miyoibagi mangnaba hiram pumba control tawba darkar oi. Bigyana miyoibagi damak puthokliba pumba si sizinariba migi makutta abapattagi thaudang lei.
ꯑꯩꯉꯣꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯨ ꯃꯤꯉꯣꯟꯗꯁꯨ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯅ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯄꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯔꯨꯑꯣꯏꯕ ꯎꯄꯥꯏꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯥꯛꯇꯔ H. ꯅꯟꯗꯀꯨꯃꯥꯔ ꯁꯔꯃꯅ ꯏꯕ ꯋꯥꯔꯦꯡ ꯕꯤꯒ꯭ꯌꯥꯟ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫